Imis Pauda Ming Tabari Basung Yinam Anuradha Divine Kono Krumzari. Housek Maroiba Pauda. International Language and Cultural Accents Tauram Pang Tokray. Namihuni Satakadaba Hospitality Tourist Guide Amati Nature Guide Management Gate Training Program as a Dega Hodokray. Manipur ge punbage saktam da singnarak pasinge mayukta amuko amadi masiga lub asiga chaminari ba lub mangana matam puna mutalekani haina amuko ge general secretary na phongdoragli loinana Atlantic cruise ship amada hanta virus ne chingna balayong sangdoraktuna mi om sekre hauze pausan ne pizari International Language Amadi Culture and Access Program among us equal kaitel Haino Kungnem Bida Leba Pitambra Iskunda Pangtokray Taramada Pitambra Iskungi Academy Advisor L Surjit SMCG Secretary L Sitesori Pitambra Iskungi Chairman Guru Aribam Bhavananda Sarma Amadi Thailandagi Academy Delegates Taruna Tharum Aduda Sarugyaki Taramada Mari Lenana Pitambra Iskungi Academy Advisor L Surjana Hai Kunai Amaki Civilization Haiba Asi Kunai Eduge Loan to Amadi Culture Ga Yamna Nakpamari Amalene Pitambra Iskungi Pandamba Asi Skun Asige Mahiroi Shingda Foreign Language Singe Basic Foundation to Ama Mahiroi Shingda Lehenba Sini Southeast Asia Asi Global Ge Thakta Achoba Business Hapa Ama Oragle Market Asida Aikoina predominate of Harabati, Southeast Asian countries and Kasagelonta Mediculture Hanamunna, Kaminaba Matautai, Wapam Asida, Yumpam Oiraka Skunda Asage Administration Nasu Skunda Asage Mahiroishinda, Southeast Asian countries and Gay, Lona introduced Tonaba, Wanabane Pundoke. Even Thai language ka tang na te koi Korean ju tauna bonari adagi Chinese ku maji tauna bonari no economy ji Southeast Asia da hoji boom moina lakpo matam ji da koi gi tungi horok ko doiba isa jing jina sugumba koi gi market sing ji adagi job sectors mayam ji future da magi academic endeavor ji phajana tawba ngamnabagi pandam ji da koi na si pangthok sabani Okun district amasung Kamsung district maratang ngahak laitana khulai paiba masan nongmai kamnarakpa amasung mesemina mathang thorakpada Chief Minister Yumnang Kemsan wakhalai dadre isu asagi matangda ngasanungten pong mangaram tarakpada 3 korgi GOC ga unaduna wakhanakre lenga ke pauge source amaki matungna 3 korgi GOC oina me amatagi Thaupurakhiba Lieutenant General Girish Kalia Ngasanungten Pung Mangaga Minute Taramangaram Tarapada se Minister ge Banglo Dalaki Status da Housek Togleba Kaloke Iranga Masung Maru Aina Ukron District Lumda Koke Kulai Paiba Singa Nakage Volunteer Singa ge Marakta Amana Amada Etek Tongnarakliba Sege Matangda Lanmi Singda akan Mathabak Lokhanaba Khanga Khe Hairi Okrunda Maikadam da Togliba Iranga se Laksana Bagedamota Manipur Lengana Hanadige Hona Assam Rifles ke Ahenba Company Taruklom Amasu Tazan Balai Krabani Sandaran Posing and Nintina Mato Torokpadege Sinakaitel Amasung Masiga Manang Nakpa Mapam Singdadi Nomai Kamna Bagetoki Paulate at the Bongarangdi at the Bomapampa Ama Amo Kotong Bage Paula K. Pawasana High Climatic Sana Paiba Koke Militant Singna Ngarang Ayok Ringui Horai Kapungda Naga Village Guard Singda Etek Sataraki Ngarangi Taudoka Duda Naga Village Volunteer Manga Aso Apan Nangke Tangkon Nagalonge Working Committee na Taudoka Adubo Akan Mamong da Kandem Tauki Bakaloina na Nomaninige Mamang da Central Security Force na Combing Operation Satake Haiba Tawong Adu Chingnaningai Oi Haiki DFO Chandina Sinduna Ramp Rising and Accelerating MSME Performance Scheme Ge Makada Manipura Ecotourism Chakhnabage Pandamda Hospitality Tourist Guide Amade Nature Guide Management Ge Nimit Humni Chatagadaba Training Program among us Santent Christian Holda Hodokre Asage Training Hodopage Thoramda Sri Hamant Kumar IAS DC Sandena Atoba Mitunglen Dr. Maite DFO Sandena Functionant President Amadi JS Angam Chairman Maha Area Naga Chief Association Naga Sopo Honor Oina Sarugya Bakaloinana Airlines Delbung
Chief Trainer, Hospitality and Tourist Guide su Dice the Pumke. Ngasige training Hodopaga Marilena, Dr. Anmunanda Maite, DFO Chandina Haikibada, Rising and Accelerating MSME Performance, Ramp Scheme Game Makada, Chanand Forest Division Senduna Lisangani Kunmungadagi, Tungan Tungamba, Eco Tourism Ga Marilena Bahira Mangada, Lariklashu Haidaba. Thabakti Pangautraba Chanding in Naha, Tonga Yankairomda, Ecotourism ga, Marilena, Masana Masabu Tabak, Pizza Bada Natana, Miampusu, Tabak Piba, Ngamba, Entrepreneur Sink, Oinanaba, Training Sink Pikre, Manipur si Mohosagi Pazabana Bitanba Amadi Ecotourism ge potential Yamna Liba State Amani, Aduga. Tourism haiba industry se paisa khwaidagi changdana income yamna tanba yaba industry ne haina sulongnai malemda manipur bo sak tak se hairabadi manipur gi ecotourism chakharan ba change maramasina handak remki makada forest department senduna pangtholiba training sang asina district asidanatana manipur da achokba awanba amapurakani haina thazai Dr. Monana Makata na haikibada Ngasidigi Hona Numeto Humni Jumna Satagadariba Hospitality Tourist Guide Amadi Nature Guide Training Asina Maru Aina Mahusadige Hona Ekoga Sagonana Laglaba Miok Michange Lejerapa Chanabi Shinka Aduda Hausake Chokalapage Kongsel Ga Honglaliba Konjeng Sing Yausenduna Manipurbu Ecotourism na Malemda Saktaklasi Haina, Dr. and Munand DFO Chandena, Medege Tongda, Tinkiba Miamda Beltauke. Delhi ke Kamni Auditorium dangasi pangtok pataromba mata Delhi Police na Manipur ge Foul Dance Group Amasarugyahan Kedre, Kangluki Irang Tukliba, Maramna Security ge, Mieng dage Kudong Tiba Torakpayai, Haine Sangnabadage Foul Dance, Timpado Festival Sarugyahan Kedabani Hairi. Delhi Police ke Tonga Dubatongan Tongamba Cultural activists amade opposition party singna akan mamong da yaning daba pungdona dagli. Hiramasagi matangda Rashtriya Hit Sarvopari Sangathanna Union Home Minister, Delegate Chief Minister, Amasung Lieutenant Governor da Aiba Cheron Pisandona Waka Craig, Waka Cheron da Palliba Maru Eba Wapamdi, Kamni Auditorium Dangasi Delhi Police na Manipur ge Fall Dance Tempama Performance Pihan Kidabagi Tawangka Adu Ning Bakainingaini, Kalsagi Lamda Ina Kullaba Manipur Gumba State Amagi Mahota Sinduna Lagleba Timpa Amabu Ngakbi Sempiduna Puning Tawat Bagi Mahota Atingba Piki Badu Yaning De Apun Bagi Saktam Sagatuna Amato Webage Wakalunda Tabak Tominana Bagi Matau Taraba Matamasida Artisangda Yenkiba Miang Aduning Bakainingani Kudung Tiba Tokani Haibagi Chingneva Lerebasu Matik Saba Security Ge Section Taurang Laukapam Toi Maramba Taurampa Amabu Hektamak Tingzenba Haibase Cultural Freedom Amasong Democratic Value Ebaki Mayek Senglaba Kudamni Zanta Matagumba Maphamda Kanagumana Atingba Yaudana protest Taunana Bagi Ayaba Piraga Cultural Troop Amada Atingba Piwi Yaningte Artisana Hinungtin Naidana Performance Pinana Bagidamata Hinungtin Naidana Honaduna Lakiba Punamak Aremata Hale Taunga Asina Artists Sangi Tamoy Son Bakang Natana Cultural Accents Amadi Nasnent Unity Desu Chauna Kaibatole. Delhi Police na Manipur ge Folk Dance Troupe adu Karikidamak Performance Pihanki Dabano Haibaduki Matangda Marik Chamba Wapam Pongdo Kadabani Delhi Police na Karim Maramge Asigumba Pireb Laurak Lebano Matik Saba Security ke Section Taurang Laukalaga Folk Dance Troupe adu Amukhana Performance Pinanabage Kudong Saba Pangangadabani Hairi Manipur ge apunbagi saktamda singnarakpa singi mayokta amuko amadi lup asiga chaminariba lup mangana matam punamakta lepkane haina amuko ge Secretary General Pratap Laisangthamna phongdorakli wafamase tronglawbi amadi TM kasom ge thogdok yaningdaba phongdoktuna ngasi Langol Tarungkholda pangthokiba miyamge oiba wakan miphamga mari lainana pangwisangda phongdorakibani Amuko Amawaba Kor MSF Amadi Palampam Ge Miang Makada Langwon Ge Akoibada Leba Kol Tarung Khol Tharon Khol Naikalong
Guigalong Khul Grace Colony amadi Chiruremp Colony na sinduna ngasi Langon Tarong Community Hall da pangthukiba wakan mifampa aduga Marilenana Pratap Laisang Temna Makataraduna Hai Housing Lamdamba asida oiriba PM asi yamna ningba kangingai oiba amane lamdamba asida Ningthau palingai matamda purab khudimaka amata oibagi wakhalonda himinaramani madam aduda lamdamba asida khunna minariba kanglo purab singna masage purab khaktagi khanduna thabak tawkiba laite adubu manipurna India gi phibanungda chankraba matungdadi lamdamba asida khundariba purab singna masamasage purab singgi khak Khanduna thabak tawnarakli masi karidagi oirakibano haiba ase aikhoina munna thidokpa mathau tai lamdam asida hojak tholiba iranga se India laingangna loishige harabadi kudakta loishin ngamlibani adubu iranga se hojak phawba loishindana thamli hojak lamdam asida thogliba iranga asige marumda aronba agenda ama yawbagi mami chauna tai lamdam asida khunda minariba kanglo purop amato aina nukse sanana hingminana ba Angam batak tak hona kegani Manipur thugaina ba hona dagliba singge mayokta amuko amawaba kor MSF amade palampamna matam punhamukta lepane phongdorake Fred natraga kanagba amatada koi kang amatada pitokba natraga na yasinaba aduda compromise karigamba satliba lukmanga amuko poirei amoba kor amaso MSF na kaidamgoida madugi mayokta koi matam punamakta koi lepkani haiba wafam sai thamjai Mipamaduga Marilenana Tarong Village Women Society ke member Akhamlu Gonmai Puina Hai Tronglangbi Amadi ke TM Kasomgi Thodok Adu Yamnaning Bakaiba Amani Housing Lamdama Sida Wediba Piampa Asida Nupi Angang Singka Asukimatik Ware Saning Tana Labor Pangdabagi Pibampa Asi Makatana Labor Pamde Ing Tapa Mihan Mipunta Yaudabalamdampa Mo Henningi Trong Laubi Amadi TM Kasomgi Thaudokta Generibising Logi Matungina Serapi View Pondoke. Mi hana piece koi se hana koi ngasi ge koi gi dress se green se koi piece ki phane ni aduna ase selak si hana selak lai ni Kaksing Mantakta Leiba Mataga Village ke Hanagi Village Sip Amasung Secretary Bo Piawel Piba Amadi Anoba Chip Khanbage Tharamama ngase Mantak Playground Manakta Leiba Community Hall da Pangthokre ngase ge Tharambadu da Hana Mantak Village ke Chip Wairamba ke Jairau Zau Komp Amasung Village Secretary M Songnai Khel Kombo Mantak Village Authority Mantak Baptist Church Mantak Village ke Men Society Women Society BYS MSU Musa Lanai Mio Sing ke Imung Manung Mani Mata Singna Kudol Tamduna Farewell Piki Hanagi Chief ke Jairau Zau Komna Matampa Loi Kraba Matungda ke Maniton Kombo Mantag Village asage Anoba Chip Oina Haukre Nauna Mantag Village ke Chip Oiraba ke Maniton da Komda Hanaki Chip ke Jairau Zau Komna Pamma Amadi Ate ke Akusina ke Ngasigi Thorampa Aduda Speaker Oina Sarugya Kiba Mantag Baptist Church ke Pastor Mangte Songlei Chung Komna ke Maniton to Komgi Tungi Punsida Hena Apapa Oinaba Miangi Tabaka Pazana Pangtopa Ngamnaba Isoda Toniza ke Mantak Village ke Secretary D Lagleva Tang Tareta Kalagani Haidi Manipur Tolibi Iranga Sidabastompo District Manung Changba Torbung Dagi Lanzanaratuna Thambal Mari College Oinaba Relicam Dalaiba IDP Wangsam Premsina Central Amadi State Government Thadoktuna Thamleba Koge Kulai Paibasing Athobada Laksin Biu Manipur Ladiba IDP Sing Mayumda Hansan Hanbiu Hairibasing Ase Tabakto Ontok Pidrabadi Megi Tang Mari Lisingani Kuntarutagi Sidria Fawa Charahenbage Kongsang Sangsalagani Haina Lengata Hana Kangala Kraba Matungda Ngarangdagi Charahenbage Kongsang Sangsalapa Ngase Nominini Suzilagli Sara Mari Mak Charak Tabana Maram Oraga Primseke Masa Sokselagle Hawa Kangkatpa Amadi Wangangba Ngamdabaki Pibam Yauragle
Ngasinungten District Administration ge Maikaidagi SDO, BDO, Nambol, T. Sankumar, MCS, Amadi PSC, Oinamge Medical Timpa, Tuna Premsake Pipam Yang Silanke. Chara Henbage Kongzang Sangsileba Wangzam Premsena, Whiteboard, Masana, Iduna Thamba Waronda, Central Government Amadi State Government, Aigi Oiba, Pireba Amadi, Miamge Apambadi, Kanglai Paki, Irang Asi, Hobagi. Ngasi fawbada lanchatrapa micham praja kaya amana ngasi fawba mapham khangdriba nupi angangda fawba nungsi haitana olaba matungta hatopiba amadi nagagi ichini inausangda embostoduna hatpiriba kuki terrorist sing asibo hanjin hanbiu ing tatpa santi leba manipur ama Athubada Mahusagumna Hansin Hanbio Haina Center Madi State Government Miamna Tazabatam Sadi Haina Pungdoragi Lagli Bambegi Tang Tara Nomaising Numiki Ayuki Pung Taruk Taba Matamda Kaksing Sumnang Laikai Dipa Opposite Parekta Laiba Sumnang Laikai Community Holder Kaksing District Yogasna Sport Association Kaksing Sinzaduna International Day of Yoga 2026 Ki 100 days ke countdown ge manung channa amade Mother's Day ge tharanga mari lainana Manipur ge puari da ihan hanba oina maphamba amade pungphamba amatada artha machiyandra sana haiba asna asikhaktang mi masenga khwaidigi yamna sanana bagi thorampa ama pangthok sagani haina association asigi general secretary Naurempe Ekena khoyek biduna thadrokpa cheral amara phungdoragli serona cinema katana hai thoram asibo saruka yabiningba khwai khibingna mobile number 8974229986 natraga 8296328891 da Megitang Nipan Fawagi Manungda Isa Isage Ming Pisam Pirangnaba Amadi Akopa Marond Kangbi Bayagane Haina Supongdoragli. Razi Ayupung Taruglom Tabada Imphal West District Manung Channa Leiba Hayel Thongran B da Yumlakta Senslakpa Kharsa Anigi Manungda Ama Hana Kalhore Atopa Kharsa Amana Imphal Tudent Lanthoktuna Sengkraba Matung Uchiwa Santel Mamang Laikaige Miamna Kanbiduna Unique Wildlife Protection Committee Manipur Forest Department Amadi Manipur Police Ke Apun Matim da Krishna Kray Unique Wildlife Protection Committee Manipur Ge Secretary Irengbam Sanaton Maitina Thadorokpa Seron Amagi Matung Ina Hairibadi Hariba Kharsa Ani Asi Ngasi Ayuka Anganbada Thongran B ge yumlakta chansilakpadagi Thaudam Boinau Sahi Kuntrani Toy Apokwa Thaudam be Ibomsa Amadi Sagun Semp Dine Sahi Nipumanga Uchiwa Mamang Laikai Hairiba Mui Ani Asina Thengnabadagi Kudakta Kharsa Amma Kanpiki Atopa Amana Senkiduna Imphal Tudent Lanthokduna Uchiwa Santalom da Senchinki Hairiba Chenkraba Atopa Kharsa Aduna Santent Mamanga Laikai da Leiba Polista Club ke President Muhammad Mufijuddin Chahin Nipuni Panta Amade Laikai ge Miam Singna Kanbiki Power Se Hek Pangbaga Unique Wildlife Protection Committee Manipur ge member Singna Thodok Thokpam da Khudakta Sangsinduna Kharsa Ani Asibu Yengsinki Loinana Forset Piki Committee Asige member Singna Concern Department ke Official Singa Pau Faunaraga Loinana Kudakta Mayang Infant Forest Beta Office ke Staff Sing Kaksang Range Forest ke Staff Sing ka amadi Kabulam Saunas and Pake Range 2 gi Staff Sing Lagtuna Sa Ani Asibu Rescue Okay Loinana Hiang Police Station ge Timpa Amasu Thabiraktuna Sa Ani Asibu Rescue Tawda Sawa Matinga Amapang Biki Sa Ani Asibu Ningtina Yengsinduna Post at Piraba Matungda Ngasi Ayopung Taramakai Tabada Kabulam Saunas and Pake Mapam Amanda Thadokre Sa Ani Asibu Rescue Tawirakiba Pukchen Sauraba Mioishinga Asibu Unique Wildlife Protection Committee Manipur ge Maiki Dege Tawinman Kangba Utpaga Loidana Thagapa Pongdorakle
ngasi megi tang manga lisingani kuntaruk numida sida paring naina chatharaklaga laklaba P Sarasandra ex MLA Moirang Assembly constituency ge miyang makada lekai khungang singda hena ka hena waba imung singda bigpa semphamda kon sing piduna semilonta phagad handuna ngasi ge hingba mateng ka oina na bage lakpa thabak thoram kya ge manung channa phireba ama pandamama haina mingthon ba program pa asi ngasi thamna pokpi maning lekai Yang taruk lak suba kont amadi embroidery machine tailoring machine te feature consing installment system oina pibagi sarukama oina ngasi pangthokre Tharomasida mapungko oina P Sarasandra ex MLA Moirangka amadi Senate citizen Moirangka loinana kondia yenthopage tharomda sarukyaduna consing adu yenthoki Hauki bakumza lisingani kolumdoi me thadage Manipugi law and order pibamba patabadage Kwakta Bazada Hanglamba Harant Valley Gramint Vitrak Gas Agency Madam Karake oinaning thaukhongda Honggat khibada Kwakta Miam Amade Kwakta area ge akoibada kundariba miu lising mari henba asigi yumthong lising kaya hairiba gas agency asigi Kwakta da hanglamba office mathau toba lekhibana kwakta amade akoibada khundariba yumthong lising kaya awabana khamthengle maramsina kwakta da Harant Valley Gramint Vitrak Gas Agency kwakta da amuhana office hangdopiyo haina Young Kwakta Organization ge General Secretary Anis Ahmad lega ki puning sing silagli Hiram Sida Anis Ahmad DC Bisnupur da ibacherona amasu DC Bisnupur pujai ilangbam IAS tapishan krai hari Ningsing bayai hauki basai hi ahumba helaba sibhauba miyam na thengnariba apikpa problem macha amagishu hariba agency asida kwakta dage ningthokong tana kilometer tanamanga dage kunfauba chatpada awaba kya mayungnari amadi sangnaina public na gas phanglaktaba amadi mamana ka hena wanglakliba asi maru aina black market ta phanglakpadagine haibasi miyamge asoba wahangama oirakli Kwakta da gas marangkaina government ke authorities singna changnaina supply piraktabana hosek black market age gas cylinder adhanba amada lisingani dege lising home piraga leiduna laidba imong kyasu chakhumge mai mutnaba honabada leibake awaba asina senthumge awaba mayunang narikai asida amuka hena awaba haibadu oire maramaduna mari leinaba lengake loisangna athubada haidibai hiramba asida mieng sangbiduna miyamge awaba ase kohanbiyo amade black market na marangkaina Lona yadaba mongda miyoi kharage sentam pampo oiriba asi athubada henba mieng sangbiyo amade Mausa gomba Harant Valley Gramint Vitrak Gas Agency ge office Kwakta da amuk hanna hangdo hanbiyo mathauto hanbiyo hainaso pau asna makhatari Kurkol Gram Pansayat ki 1 number 9 ge anoba member oina Irompe Indira bo hawlakpa ase kanto makhalekai amasung Santipur lekai ge miyamna yaningde miyamna yaba Naringbam Birenbo Ward Asige member oina thambinaba mari leinaba singna honabi o haina all Manipur nupi marup kanto makhalekai ge maikidage appeal tawrakle ngase Manipur Press Club Lopa Asina Sinduna Pangtokiba Paugi Mipamba Amada Lubasage Secretary Ngangbambo Ongbi Iromba Karunana Hai Gram Pansayat Asige 1 number 9 ge member oina Naringbam Birembo Hapinaba Chai Asige February ge tangkuni thoida Mipamba Amapang Thoki Mipamba aduda sarugya kiba miyamna amato oina yenaba yaudana Birenbo Ward Asige member oina thamnaba yanaki loinana Ward Asige anoba member ama oina Irombe Indirabo halokpa asige yaningte maram aduna miyamna pamliba Naringbam Birenbo Ward Asige member ama oina thambinaba Impal West ICT block Kurkun Gram Pansayat na honabi phongdoki Manila koi lekai su irang e hujise irang thokodagi kamai tau sige khanara koda koi yanadaba se mayam leiba mari leinaba disingna miyeng changching view haijingasi mapham siba lago ni Atlantic cruise ship amada hanta virus ni chingnaba
layong sandurak mi om sikre amade sebaduge crew yauna sebadu da tongleba mi kyabu layong aduna naba yaure haidi World Health Organization yauna health authorities singna phiba madukumna yengsan bagaloina na matokaramna sebadu da virus adu sandurak libano haibage matangda surchizali haidi Argentina amasung Cabo Verde marakta chaliba cruise vessel aduda sa sandage miyobada sandaropa khudong thiningai oiraba layong ka adudage section abage miang sangsinadakli antivirus asi yamna tangna sandokpa layong ko oirabasu yamna khudong thiningai oiba numsidagi su sandokpa layong amane layong asina narabade koksikpa haksang sokthaba laihau hoba haksang chikpa nabane jingba tawgani hairi Hausa karubada maroiba pau amana bizare International Language and Cultural Exchange Thoram Pangthokre Nimi humni chatakadaba hospitality tourist guide amadi nature guide management ge training program ngasadege hodokre Manipur ge apanbage saktamda sangnarakpa singge mayokta amoko amade lobasega chaminariba lob mangana matam punabata lepani haina amoko ge secretary general na phungdorakle Doinana Atlantic cruise ship amada hanta virus ne jingnaba layong sandaroktuna miyom sikre Imis paudang asigde matang sedaloijare mengtabiri besungbo amoka na khurumjari